अहानबदा मरु ओइबा पावमना the Liyangmei Naga Council LNC na India ki President Draupadi Murmu da appeal tawraduna COTU Committee on Tribal Unity COTU bu UAPA ki makhada haibadi unlawful activities prevention act ki makhada makhoibu unlawful organization amani lakthu haina formally appeal tawkhre loinana strict legal measure lakhonabagi damaktasu wokat khreadi Makasa therefore na paunukul pausi edi super pau mana sakang da basing na sel gi demand ga mari lain irilbung high school gi headmaster yose na kan nu furam nei khulai pai ba sakang da basing na sel gi demand ga mari lain headmaster ama yose na kan na furam nei thaudo singa se upung tara tanam dai du waida Imphal East ki irilbung police station na kon ba bamon kampu makhale kai de leibe irilbung high school da thoki bane sakang da basing na furam lava headmaster du gi maming nong thongbam Nilakamal say humfu pamon kampu me lekai de ginari thaudo asu gi matang na press na thaudo thokpham de gi phangma paw gi matung ina sakang da ba mi ani laklaga headmaster sibu yosai na kalaga puram manari thaudo odur headmaster du sokpa de gi Jenims hospital kotno lekana khre headmaster Nilakamal bu furam liba masakang da ba mi ani edo yu ngawi hari paus na makhata na hai hauju October Haukibu October kunga manga da sumiyoi khara school asida laktuna lona thinkable holo KCP ki Department of Finance ki mingda letter head ama puraktuna rupa lising yang kai pinaba demand torapa laki hari madugi matung tarakpada tarapo oina ngasi yu ngawo mi ani du laglaga CLP na bahirakpada headmaster aduna rupa lising kun go homdoi pirage hairupada yosai na kalaga puraman hari amarom na thaudo si hairiba laholo basina natragan atopa lupna satharam libra haiba sapchana khamangamdri thaudo asibu irilbung high school gi oja amadi mairoi singasi bamon kampu gi miyam ni ganing daba phongdorakli nakalamaromda sakhangdaba singna sel gi demand gi mari laidana irilbung high school gi headmaster Nilakamal furam bigi thawong bu yaning daba phongdoktuna school asi gi oja amadi mairoi singna wakat mi pham dona khongjang sangsingkhre school gi get mamang na sangsin ki ba khongjang aduga oja phu bu yaning de academic zone da oja phuram ba yaning de education sector bu free zone ohen view haina thaba placard cases naki Rondana asiguma thawong asi matungna tawbidana ba mari lenaba sing school asi ki oja amadi mairoi sing appeal torakli amaromdana hostel da leibi mairoi nupi masa maikai khangdana pairakpa numai maru na pan madagi sij hospital pukhatuna lekana khre hostel da leibi nupi masa ama maikai khangdana kablakpa numai maru na pan madagi sij hospital pukhatuna lekana khre Lamphel gi employment exchange manakta leiba mahikol school gi girls hostel da leibi nupi masa ama kadom degi pairak pano khangau da panoi maru amana ningong na panbadegi rims hospital pukhalaba matung sijo hospital refer torak padegi hospital asida makhatana laying sa thariyari nomoi maru na panbadegi soklabi nupi masado thamaiban polem laikai degi sinam lanchen bisai taraga nipan apokpa sinam romen kawi hari Manipur top channel gi maikai digi maru ebi I pausing mayam da thamjagi hanbada Khetrigao gi mitei pangal area da anti social oiba thabak thoram amata sathabiya roi United Clubs Khetrigao gi mitei pangal area da leiba club amadi organization sing pullaga Khetrigao mitei pangal United Clubs haina mingthon me apex body ama sem kibagal winana maikai sum gi drug yon ba chaba yauna anti social oiba thabak thoram sathaba matam pumbi gi oina thingjingkhre Nauna sapong liba Khetrigao mitei pangal area gi apun ba apex body asigi president oina Sheikh Abdul Hakib vice president na mathangsina Amir Hussain Ziauddin amadi Razak Khan Bashir Khan amadi Rafi general secretary da Kabir Ahmad amadi general secretary organization da sajis hariba miyoi singa si khalle hari ngasi Khetrigao ABA ground apex body asigi Mihut Singh na Paumi Singh unabada body asigi advisor SM Malik na haiki Khetrigao assembly constituency na konba mitei pangal sing na tarif area sida anti social oiba thawong kaya ama satharaga adumak lakli masi thingna ba club organization sing na honarabasu ikan kana tabigi mami adumak tai hairiba si laidiba club organization sing asina amato ena puna satmina rabadi thingma ngamgani haibiki thajaba si ana thamlaga apex body isi semani nauna semliba body asina khoaidigi maru oina paikhat kadaba thabakti Khetrigao mitei pangal area sida drug yonba saba yauna anti social oiba thabak thoram sing thingba maikai esomda mayai kaba nisa yon saba madi masiga madi daina thabak thoram kudimak muthatpa sipanama mani loinana
body asina tungan masajid committee ga samnaraga hawalakliba nahasingbu asumba afaba lambi de lamjingnaba counseling piba madi competition asingbu pangtokani tejang kaijang daba ketrigau AC amadi afaba lamdam ama puraknaba mahiro amadi sanaroi singbu pokning thogatpa yokhatpa sisu body asigi panamda yauri masigi mathakti apex body asina manipur gi apunba sakta mamadi ngamkhaigi damak leptana mangsil thana thaudang launaba phirep su lauri ngasidagi hauna apex body asina koliba mafamda leiba pharmacy singna doctor gi prescription yaudana hidak langthak pibigano aduga kanaguma loop organization amadi club na meke somna thabak thoram ama pangthokpa matamda leidibe apex body asida mangjongna tanabiu haiba wafam su phongdoki atopa pawmadana November 9 phawgi manungda lambi semdrabadi khongjang sangsilagani Imphal East ki manung sanba konung mamangdagi ningthem pukri mapan haijin pham phawgi lambi asi November 9 phawgi manungda semba haudrabadi mathangi numitegi akan makhongjang sangsilagani haina World United Youth Clubs amadi Women's Social Welfare Association wangkhai angom lekai na phongdorakli lambi asi sahi anirom sida ka hena phibam soksinduna miyamda sauna kudong saraba mayuk na hanba garoinana misi mina phawbu thoktuna lakpadigi meke edongi miyamna lambi asi sembina lengak hanjin haiduna laklabasu ngasi phawba semdabadigi khongthang asi lakhalakpani haidi panbaya abdi lambi asi meke edongi miyamna ngarang lambi thingbagi khongjang sangsiluraba matung ngarang aduma handokhibani nakala moromda lambi asigi matang na ngasi wangkhai kendra gi MLA thangjam Arun Kumarna World United Clubs amadi Women Social Welfare Association gi mute sing onaduna lakliba November 9 phawgi manungda lambi semba haurakani haina thajaba pirakre ari atopa pawmana oinam nongthongbam da sana kunungna laithau pangthokre ngasi mangani pan mayum jakasa numita ayuk pung 10 taba matamda ining thaugi sana yathang matungina oinam nongthongbamda laithau pangthokre haina uttara sanglen sana kunungna thadurokpa sirol amana phongdorakli sirol asina makha taraduna haukiba saisat English singaniga kunga marigi ngasidagi thama ki mamangda oinam nongthongbamda miyai salabi nupi amagi khonjel oina thamoi sona kapagi khonjel ama taduna lakhi masina maram oiduna khunjasina tangdolai tadaba mi paiba poktuna ahing mingsel khangnarakhi mamaida athengba ahingdagi hendoktuna angan bayuki matamda phau nupi ki khonjel na kappa sitorakhi khunjasingna ining thau sana jawba laisembagi mafamda tangdolai tadrabasigi matangda aiba warol piraktuna hokacharaki ining thauna punamak tabiraduna maisau yawa phamnaiba khutpu amana yengsiluraba matungda ngasi khunmising lebak miam yauna laithau pangthoki haidi hairiba thauram asida maisau Radha Mohan amadi Lanching Purel amasum wangkhairakpam yauna oinam nongthongbamgi miyam punna saruk yaminaduna makha tabada ima lairembina mathi phonglakpadu laipung masa ama thonduna khobam semduna yaifuna ba thauni jakhi haidin su pausta phongdorakli amaromdana Manipuri feature film Langoi gi premiere show utre Palace compound leba MSFDS ki auditorium da Mami Sintha production ki banner makar puthokpa Manipuri feature film Langoi gi premiere show utpagi thoram pangthokre thoram adu saruk yakhiba JN Dance Academy Manipur gi director P Bilas Nahai hausik thoklib irang asida artist sing na sel phangdragasu phibamasi masagi tawdraba yadraba thaudang ni khana tawgni producer sing na sel phangani film asida drug ki langda naha kya gi punsi kanbada mating oigani haibagi thajab phongdoki film asida ojit nongthongbam bala hizam nunglen luwang Biswamitra idaw amadi Zaibidiana singbasing na sarugyaki phibamasi asem nawang amadi Amarjit sansam na puthokpani Manoranjan longjamna direction pibanensu pausta pali atopa pawmana participant ni funa sarugyadun lebak ningba isai sangdam nagadori sai khudinge pangthokpagum artist training cum education research center Atrak Imphal na lebak ningba da yumphamoiba tara suba state levels open patriotic song competition 2024 thasigi taraga marida Yes School Dramatic Union MDU da pangthoklagani sangdamnaba sita punna participant ni funa sarugyadun atho ehen tanagani haina Atrak ki publicity secretary Sagolsam Sanathoina thokpa sirol amana phongdorakli Cholasina makha taraduna isaibu pamjaba mahiroi sing isai mek ibiriba sairengba amasum
ꯁꯩꯕꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯑꯃ ꯁꯥꯒꯠꯅꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯅ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯜꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯆꯥꯡꯗꯝꯅꯕꯁꯤꯗ ꯑꯦꯇ꯭ꯔꯦꯛꯅ ꯈꯟꯒꯠꯂꯕ ꯁꯩꯔꯦꯡꯕ ꯇꯔꯥꯒ ꯃꯥꯄꯟꯒꯤ ꯏꯁꯩ ꯃꯌꯦꯛꯁꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯆꯥꯡꯗꯝꯅꯕꯁꯤ ꯍꯧꯗꯣꯛꯄ ꯊꯧꯔꯝꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯕꯣꯔꯗꯀꯤ ꯍꯥꯟꯅꯒꯤ ꯆꯤꯌꯔꯄꯔꯁꯟ ꯗꯣꯛꯇꯔ R.K. ꯅꯌꯟꯁꯅꯥ ꯑꯦꯇ꯭ꯔꯦꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯣꯕꯤꯇꯥ ꯁꯣꯚꯝꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯃꯗꯤ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯒꯅꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯑꯦꯟड ꯏꯗꯨꯀꯦꯁꯅꯦꯂꯤꯁꯠ ꯗꯣꯛꯇꯔ ꯁꯣꯔꯥꯏꯁꯝ ꯃꯅꯥꯎꯇꯣꯟ ꯏꯝꯐꯥꯜ ꯋꯦꯁtkꯤ ꯖꯤꯂꯥ ꯄꯔꯤꯁꯠ ꯃꯦꯝꯕꯔ R.K. ꯇꯔꯨꯅꯤ ꯑꯃꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯇꯝ ꯏꯁꯩ ꯀꯥꯡꯂꯨꯞ ꯑꯃꯤꯛ ꯕꯤꯁꯅꯨꯄꯨꯔ ꯁꯦꯟꯇꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯊꯤꯡꯕꯥꯏꯖꯝ ꯁꯔꯟ ꯀꯨꯃꯥꯔꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯊꯧꯔꯝ ꯑꯁꯤꯗ ꯏꯁꯩꯕꯨ ꯄꯥꯝꯖꯕꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯔꯅꯕ ꯄꯥꯎꯖꯦꯜꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯊꯝꯂꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯩꯉꯥꯛꯅ ꯑꯁꯨꯝ ꯌꯥꯒꯗ꯭ꯔꯥ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯑꯐꯕ ꯑꯣꯏꯒꯅꯤ ꯊꯥꯖꯗꯦ ꯄꯥꯎꯅꯤꯡꯈꯣꯜ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃꯒꯤ ꯁꯨꯖ ꯅꯣꯝꯖꯔꯒ ꯍꯤꯡꯖꯔꯤꯕ ꯂꯥꯏꯔꯕ ꯃꯤꯌꯥꯝꯗꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯊꯣꯛꯇꯅ ꯐꯤꯕꯝ ꯁꯣꯛꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯂꯩꯖꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯥꯅ ꯇꯧꯖꯔꯝꯕ ꯀꯔꯕꯥꯔ ꯊꯥꯗꯣꯛꯅꯔꯒ ꯀꯔꯕꯥꯔ ꯍꯣꯡꯕ ꯌꯥꯎꯔꯤ ꯕꯦꯟ ꯁꯔꯚꯤꯁ ꯇꯧꯗꯨꯅ ꯃꯣꯔꯦꯗ ꯄꯦꯁꯦꯟꯖꯔ ꯁꯔꯚꯤꯁ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯇꯣꯛꯈ꯭ꯔꯦ ꯇꯥꯂꯛꯁꯤꯗ ꯅꯣꯡꯃꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯃꯜ ꯑꯇꯤꯌꯥ ꯌꯧꯅ ꯇꯥꯡꯈ꯭ꯔꯦ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠꯂꯝ ꯈꯨꯗꯤꯡꯒꯤ ꯃꯃꯜ ꯋꯥꯡꯈꯠꯂꯛꯄ ꯑꯁꯤꯅ ꯂꯥꯏꯔꯕ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯜꯅ ꯍꯤꯡꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯃꯅꯥ ꯃꯁꯤꯡ ꯐꯥꯎꯕ ꯀꯦꯖꯤ ꯑꯣꯟꯗꯨꯅ ꯑꯇꯥꯡꯕ ꯃꯃꯜꯗ ꯌꯣꯜꯂꯤ ꯆꯦꯡ ꯍꯋꯥꯏ ꯇꯤꯜꯍꯧ ꯆꯅꯝꯒꯤ ꯃꯃꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯂꯤ ꯑꯗꯨꯕꯨ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯇꯥꯡꯂꯕꯁꯨ ꯇꯥꯡꯅ ꯑꯗꯨꯃꯛ ꯂꯩꯅꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯂꯤꯕ ꯂꯥꯟꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯂꯥꯟꯁꯤ ꯀꯩꯗꯧꯉꯩ ꯂꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯕꯤ ꯑꯁꯤ ꯄꯤꯐꯝ ꯊꯣꯛꯇꯦ ꯂꯥꯟꯁꯤ ꯂꯦꯞꯍꯟꯅꯅꯕ ꯇꯛꯁꯤꯟꯕ ꯑꯃꯗꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯁꯨꯝ ꯌꯥꯒꯗ꯭ꯔꯥ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯣꯏꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯔꯛꯀꯗꯕ ꯐꯜ ꯑꯗꯨ ꯑꯐꯕ ꯑꯣꯏꯒꯅꯤ ꯊꯥꯖꯗꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝ ꯅꯣꯡꯃꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯖꯕ ꯉꯝꯗ꯭ꯔꯤ ꯉꯁꯤ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯂꯒꯗꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯅ ꯂꯩꯃꯟ ꯑꯣꯏꯔꯤ ꯂꯥꯟꯁꯤ ꯐꯅ ꯀꯨꯏꯔꯦ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯍꯦꯜꯂꯛꯄ ꯐꯥꯎꯕꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤ ꯆꯨꯝꯗꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯂꯥꯟꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯔꯤ ꯂꯥꯟꯕꯨ ꯉꯥꯛꯀꯗ꯭ꯔꯥ ꯆꯥꯈꯨꯝꯃꯩꯕꯨ ꯃꯨꯠꯇꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤꯕꯁꯤꯕꯨ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯟꯊꯣꯛ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯪꯅꯔꯤꯕ ꯋꯥꯍꯪꯅꯤ ꯍꯥꯏꯕ ꯄꯥꯎꯅꯤꯡꯈꯣꯜ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ